JSC against the mission of Maibam Abinas and Ningthozam Anthony Akam Awang Lekaina Hayeng November Taragi Ayupung Maritagi Nungtil Pung Ama Fauba Manipur Pumbada Ban Kaugani Hainangarang Laktokiba Ado November Taragi Ayupung Maritagi Horaga Matangi Numit Tang Tarama Twigi Nungtil Pung Ama Fauba Sangdok Lehaina JSC as Nangasi press meet Amada Haikre JSC members sing Amadi Merapai Bika Yauna Pangtokiba press meet Aduda JSC member Merang Them Sunil Kumar Hai Ngarang ban tawgani haina laukthokraba fawbada Manipur lengaki maigaidagi mangkhiba angang ani asigi likhul amata haujuk fawba khanghalактaba asna maram oiraga ban asi sangdokna bawari aplokhibani Police na angang ani fawbada trainei haiba kukim deten ani fare haina fongdokrabaso angang ani asigi likhul karimata JSC da natraga miyamda khanghalактaba asi yamna laibak thibani ban asida Manipur gi miyamna amadi leiriba mahairoi lupsing amadi CSO singna sawgatpi haina Sunil Kumar na appeal tarakle Maibam Abinas Samedi Ningthozam Anthony Hariba Mahiroi Nesi Yumda Tokibudagi Halaktabada Ngasi Fawda Lengangna Karigumba positive oiba response amata piraktaba Abidi marks Fawda Senare Hariba Mi Pare Haraga Makataba Angang and Sigi Likun Ojupawa JSC da Amadi Lebak Miam the Lenganga Karigum Maram of the Kanganda Vasina Maram Weraga Ikoina Narang Kozakiba Kang Taragi Yukipung Mari the Gi Numpili Pungam Poban Dore Haina Haibudu Ojupawa response amata Iraktabasina Maram Weraga Makatana Matangi Numit Tang Taramatoi Gi Nuntilgi Pung Amapawa Ekoi Banasi Sangdokle Haina Lebak Miamda Lautokseri Hariba Matamasida Lengangna was the boy response among the Piratragadi, Ekoi Sigalina Manipurgi, Prazamiam, Amadi CSO Civil Organization Student Union, Kudimuka, Iruina Makataba, Hongjan Kiam, Sanglakani, Hariba, Hongjan Sida, Manipurgi Labor, Mipung Kudimang Namadi Organization Kudimang Sogut Universo, Mediagi through the Mayam the Hijari, Aduga Masida, Lengang Kariguma was the response among the Pirakaba Targadi, Jason Sanjali, Yosida, Talk Pata died, Kudimakso, Nasigi, Lengang Pugidam have say, Mediagi through the Hanhana, Mayam the Hijari.